ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯤ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ MLAꯁꯤꯡꯅ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯥꯊꯤꯅ ꯁꯣꯛꯍꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯐꯝ ꯆꯥꯐꯝ ꯐꯪꯍꯟꯗ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯛꯁꯟꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯪꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯂꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯐꯝ ꯊꯣꯛꯄ ꯇꯦꯡꯕꯥꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯇꯦꯡꯕꯥꯡ ꯄꯤꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯤ ꯏꯁꯤꯡ ꯊꯨꯝꯗꯦ ꯑꯋꯥꯕ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯇꯧꯕꯤꯗꯅꯕ MLAꯁꯤꯡꯅ ꯃꯥꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯗꯤ ꯁꯦꯟꯐꯝꯅꯆꯤꯡꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯊꯧ ꯇꯥꯏ ꯀꯅꯥꯒꯨꯝꯕ MLA ꯈꯔꯅ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯗꯦ ꯃꯗꯨꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕꯁꯨ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯗꯨꯅ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕꯗꯨ ꯈꯥꯏꯗꯕꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯒꯨꯟ ꯑꯗꯨ ꯆꯦꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯂꯒ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ MLA ꯈꯔꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯅꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗꯒꯤ ꯁꯦꯟꯐꯝ ꯑꯃꯠꯇ ꯂꯧꯔꯣꯏ MLA ꯃꯁꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯁꯨꯝꯅ MLA ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯑꯁꯤꯗ ꯑꯇꯩ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯅꯪꯗꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ MLAꯁꯤꯡꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯎꯅ ꯑꯋꯥꯕ ꯅꯪꯂꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯐꯠꯂꯛꯇꯕꯅ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗꯒꯤ ꯄꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯃꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡꯁꯤꯡ ꯑꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯛꯁꯤꯟꯗꯨꯅ ꯏꯆꯥꯎꯅ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯥꯏꯊꯔꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯏꯊꯔꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇꯅ ꯍꯣꯔꯦꯜ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯆꯤꯟ ꯈꯛꯇꯗ ꯊꯕꯛ ꯐꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯏꯆꯥꯎ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯐꯪꯗꯕꯁꯨ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨ ꯊꯕꯛꯅ ꯎꯠꯇꯨꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ